ꯉꯁꯤꯁꯦ ꯀꯩ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯈꯛꯀꯤ ꯃꯁꯝ ꯁ꯭ꯇ꯭ꯔꯦꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯅꯨꯄꯤꯗ ꯁꯤꯒ ꯂꯩꯔꯦ ꯃꯁꯛ ꯐꯖꯕꯅꯦ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯏ ꯃꯁꯝꯁꯦ ꯇꯤꯡꯊꯣꯛꯄꯤꯔꯅꯤ ꯑꯣꯂꯥꯡꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯏ ꯃꯁꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦ 시즌으로보자. 그냥 블로그지수 구입은 다 차례. 라노이던. ꯃꯌꯥꯝ ꯃꯁꯝꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯒ ꯈꯔ ꯂꯧꯔꯒ ꯀ꯭ꯔꯤꯝꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯦ ꯍꯧꯖꯤꯛ ꯀ꯭ꯔꯤꯝꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ 35 ꯃꯤꯅꯤꯠ ꯊꯝꯃꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯆꯝꯕꯅ ꯃꯀꯣꯛꯁꯦ ꯐꯖꯅ ꯂꯨꯊꯣꯛꯑꯅꯤ ꯁꯦꯊꯥꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯀꯣꯛ ꯂꯨꯊꯣꯛꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯕ꯭ꯂꯨ ꯗ꯭ꯔꯥꯏ ꯇꯧꯔꯅꯤ ꯁꯥꯏꯠ ꯑꯃ ꯇꯤꯡꯕ ꯂꯣꯏꯔꯦ ꯁꯣꯝ ꯁꯥꯏꯠꯀꯤ ꯋꯥꯠꯂꯦꯕꯀꯣ ꯑꯗꯣ ꯂꯣꯏꯅ ꯇꯤꯡꯍꯜꯂꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯇꯤꯡꯍꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯇꯣꯟ ꯃꯥꯟꯅꯗꯕꯁꯦ ꯈꯔꯅꯤ
ꯌꯥꯝ ꯐꯥꯏꯅꯦꯜ ꯂꯨꯛꯁꯤꯒ ꯂꯩꯔꯦ gari achoubaga leire se kai gari nang leire se amta hairau se Yama R100 kai da wino nang loli se so ni yung dia ingoi ba